Nungdang wairamdo laibau chongbagi isaiga dhol makholga yamna nilli. Laibungda jagoi katkadauba ingkhatlakpa angangsing kiba luiduna sangu sangu leiraktagi thoklei. Thoibi mathanta changlakpaduda Malayana kawi. Inamsiya, hojikta halairo? Adubu khumlakte hengatuna chatkibaduda amukasu hairei. Horen lai harawa yengusiko asalata hoi ngasidi jagoi sadoine. Malaya mathanta ngangduna lambiduda leihore. Thoibi miga onsinaduna kauna ngangna ningbagi ihul poktrabani. Angangduna kari khankini haiba bhap oidabida mana thokpa khongthang kalap thanglaga yum yaunaba lai. So hangduna changle imungdo pungmam mamlami. Maigi switch faglangda maraga namduna thangatle. Aduga sofaduda famthai. Thamoida warubagi maido asum mayek sengatle. Ahenba machakaya amaso hapchile. Karigino mana aigi wa tadriba. Karigino mana aibo irai laina khandokliba. Aina lubra mina lubra. Aibu Shumilagi mamangda chophanba. Sumilana kari khalamgani. Chinthibini soidana hairamlani. Kuire mana ashumna tawraklisi ngasi ngarangtagi wa natte. Aina khangduna shum tumin leibasida yarani khana henjilakpani. Aibu irai laina khanbani mana. WakhaL mayamdo kok manungda lan ama chatlamdaigi lanmi singda thauna happagum. Sathiraba waring mayam ama paring lenghalli. Hena I hapkatli. Tanjaduda PURNAgi gari thausilakpagi makhol tai. Thoibi mamit anido thongjillomda sauna yeng ngaihak yengduna le. Adudagi PURNA hek changlakpaga fuk haugatlaga mathakta kakhige tawi. Kauna ngangna ningdre haibagi mawongda steer ado prap thuna kanaba hotnabada makhongna mananthare. PURNA chensillaktuna thoibibo tungdagi ngai. Karino ni nangbo lan lakpadongna chelisibo. Thengakano aingondaga. Asi haina ngagliba PURNA do inthore. Kaidorage. Sauriro haiba. Nangi nawungsidi kaino tasengna khangaktre. Sauriro haiba wahido hoji khangba yaba matanglo. Ihe ngasi thenglakpagiro. Adudi matangna yakidabagin. Yaroi khangi. Matangna yadaba ngakta adum oirakani. Ai loi khangi. Aigi thabak ama lakpadadi mingonda matangna yadre haiba wahisa sizinaba hairam shukai hairoina. Aibu ngasi chophalaba natro. Sumilagi mamangda aise chophalaba natro ba. Sumilada irenjana sumain tobani hairaga loiredana. Adubu karigi job torino. Maso adum bhabtani hainarabadi. Hoi. Nangidi konagi wangaktani. Kona haiba, kona themba. Adubu thabakto thoktrikandadi thoktanabadi sinba hitaba. Nangna sumain tawrabadi aidi kamaina nabala yengani sana. Aise gyan tade hairiro. Leiminabada yam wabro. PURNA thoibida munna yengi. Masado sauningbagi ihulna yomkhiduna ngangni ngangloi khangdaba ama yawrakle. Kuithana awai akhum tawbada shoidana khatnaba romda shula kadawri khangli. Nungsa sor sangna hondoklaga hairei. Hojik jasilo. Kaino hojik jasa haibo. Pungmamam labani matamse. PURNA khudang ghari adu yengi aduga hairei. Pung taruk makhai rom tatar. Thengdre. Lamsula panate. Pungkhai changdoba nate chatpada. Law. Thoibi PURNA da yengduna le. Mana khalambadi pungkhatnaduna khatnarani. Masu aruibi thauna puthokduna pendaba mayam amangangani haibasini. Adubo asumna chase hairakani di khalude. Machi lengdabi leplaga leibaduda PURNA na makhut paiduna chingle. Aduga imungdagi puthore. Thoibi kari haidoino khangdre. Mare yetphamsu leite ngai hakduda. Yum thonglolamaga aniru gari thauduna thoklakle. Lampelda PURNA wa amata nganglakte. Masado wabagi mami shutai. Mamit anido ituk tharadana pothaningbagi sakpham ama. Ngasai makhai shauninglamba ihuldo thoibi khajik ingtharakpada
WakhaL khanba hore. Mana namdana thabak halakpada ngairiba misi uduna lagle. Shumila hoigi thongalda garido khame. Konthong lanchilakpada imungi miga thengnare. Thoibina ikhang khang hodana adumna lakpaduda mayamdo ingak ngaknai. Shumila gi kada pulap changlaktuna fami. Temperature gumba kari khara check tawi. Aduga hairei. Laiho yamna kalini. Doctor yengbro. Sumila mamana. Pharmacy da hidak ihanbani. Aduga ne. Adu adum char. Doctor di yengdriye. Oh. Injection ama kapthosi. Parikya su kuidrabani na isa sonjin kini kuina naradi. Swaida hidak kapa hiba nurse kumbalay bro. Natraga ay adum kapa mura. Sumila ikay boy ison na haire. Yani, mamang lekay ichedo kauruya doy na troy ma. Ibungo la ikan sida adum kaphalama sida na ibema. Doktor na hida kapa sayam na ay. Nurse na kapa na diba. Ima, nang sisugyan dadi heway ba. Purna nokthore. Aduga magi notepad adulaw thoklaga hidak maming karai. Thoibi ngasay makay ude. Hojiktada urei. Purnagi furit khongraudu uful gumba Yaikhom gumba pakpadawna imot tuna leiri. Khalei. Ngasi numita kari thokre. Mabu lambidaga tushiluraba zadla. Purna hidak singdo iba loiraga Shumila mamada pi. Hojik chatpa yaradi hojik adum laihanbiru roine. Hoi. Nungairi da ibungo hilakbiba. Kari jani tawriside. Cha lon khribadubu loidriban hainoibo kuiman khrene. Chaga thaktrasu yarida. Nongma mukoiraki. Ngasigidi kitang thengdukreni. Aikhoi sananadi nganta chasi haibani. Ngarangdagini mana ingonda hairisi. Aduda aina pharak phudana matamsi soikrab. Phare thengasu thengna yogdadi yogshilurasi haidana hekta chelabani. Hoine ibungo. Sinphamnani kanana thana khanba adagi doctor oiba haisidine ahing nungthil gyan taba natedo. Aikhoi gidine lakbiri sina mahenkre. Sidagi karibu haini. Ngaiko chadudadi thakisi. Angang khaisi sune muon khraba ayongde yumkhige ko. Asi haina thoki somda Shumila thoibida onchillaga chirul tawi. Nangna dorokpasima kaiba naide. Kaige khangde somi kaise. Doctor yenglabanina sel pidawsu yambungna kai khankini khanbada amuk gyan tade tawrisi. Yare karigi sel noibema ngawbro nangbo. Atudane aina ikairise. Frida layengbaga chapmanari. Taningde ko anaba chaijarakani hozik. Cha puthoraktuna punna thakminai. Cha asaba mathakchinbaduda Purna ngasai makai ipat patharambado kitangdi pangal hapakpagum phawi. Adubuma hauzik yamna pothaningle. Shumila hoidagi halaaga Purna mafi marol hongtoi aduga irulujai. Adugi matung magi reading room aduda changki. Walang pakna nganglakte. Thoibidi magi ngasigi angang macha manba matawduda Purna na saukrabra haina khalli mathanta. Ngasi setluba firol singdo thuptuna leirambado amuk sandoktuna yengi. Yaikhom khara tairi adudagi uful waifulda olubagi manam. Khongraugi khuru mapada I kharasu taibagum tawi. Kadomdagi no mashina khalli mathanta. Mabo asok apanyaw bajatla tusilurabra natraga kari thaudok thokre. Purna na leiriba room adomda hobe lai. Thong hek hangbaga urei. Table lim ama thangjilaga kari no pakthaduna iri ahangba paper amada. Kausira kaugumsira ngaihak ningjing mangjing tawramlaga kaurei. Songkha. Purna tawramliba thabaktudagi chapleblaga yengkhatlei. Kaidawre haibagi mawongda. Ngasi sokpan bayawbra. Second amani kanaraga Purna sukhumlei. Kashu tawdeda. Chak khara na loishalo. Chaklame hairakpasi khara tangi
ꯄꯨꯔꯅꯒꯤ ꯑꯣꯏꯅ ꯀꯌꯥ ꯍꯥꯏꯒꯟꯗꯦ ꯂꯥꯝꯂꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯒꯟꯕꯅꯤ ꯄꯥꯛꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯅ ꯇꯛꯁꯤꯟꯕ ꯍꯥꯏꯔꯛꯄ ꯇꯧꯗꯕꯅꯤ ꯆꯥꯛ ꯂꯥꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤ ꯇꯁꯦꯡꯅ ꯂꯥꯝꯂꯝꯂꯅꯤ ꯍꯥꯏꯕ ꯊꯣꯏꯕꯤ ꯚꯥꯞ ꯇꯥꯏ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯌꯥꯔꯤꯡꯈꯩ ꯊꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯁꯣꯝꯗ ꯄꯨꯔꯅ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯍꯀꯥꯝ ꯆꯜꯂꯤ ꯈꯨꯔꯨ ꯃꯄꯥꯗꯨꯁꯨ ꯅꯥꯕꯅ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯂꯦ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯁꯨꯃꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯂꯕꯗꯤ ꯊꯦꯡꯂꯝꯂꯕꯗꯤ ꯍꯥꯏꯕꯒꯤꯁꯨ ꯄꯥꯈꯠꯂꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯏꯁꯤꯡꯂꯣꯝꯗ ꯆꯦꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯁꯨ ꯑꯃꯨꯛ ꯃꯤꯍꯨꯜꯗꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯨꯔꯅ ꯈꯣꯡꯀꯥꯞ ꯍꯦꯟꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯁꯨꯃꯤꯕꯨ ꯐꯥꯏ ꯁꯨꯃꯤ ꯃꯁꯥꯗꯣ ꯐꯥꯔꯛꯄꯒꯤ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ ꯁꯣꯛꯂꯛꯀꯅꯨ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯞꯄꯁꯨ ꯀꯞꯄꯤ ꯀꯣꯟꯅꯊꯪꯗ ꯃꯨꯛꯅꯔꯤꯕꯗꯨ ꯇꯞꯊꯔꯛꯂꯦ ꯄꯨꯔꯅ ꯀꯔꯤ ꯇꯧꯅꯤ ꯀꯝꯗꯧꯅꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯥꯡꯅꯤ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯦꯜꯂꯛꯂꯦ ꯑꯃꯨꯛ ꯍꯟꯗꯨꯅ ꯁꯨꯃꯤꯕꯨ ꯀꯃꯥꯏꯅ ꯄꯨꯅꯤ ꯈꯜꯂꯤ ꯂꯃꯈꯥꯡꯗ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯃꯊꯥ ꯁꯥꯏ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯃꯃꯤꯠ ꯃꯃꯥꯏ ꯃꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯑꯌꯥꯛꯄ ꯅꯨꯡꯁꯥ ꯑꯗꯨꯅ ꯀꯣꯛꯊꯛꯇ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯅꯛꯄꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯇꯦꯡ ꯅꯤꯕ ꯌꯥꯕ ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯥꯀꯜ ꯑꯃꯗ ꯆꯥꯎꯅ ꯂꯣꯏꯕ ꯅꯥꯏꯗ ꯂꯧꯕꯨꯛ ꯉꯥꯛꯇ ꯁꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯈꯛ ꯍꯧꯏ ꯏꯍꯥꯡ ꯍꯥꯡꯅ ꯃꯅꯥ ꯀꯌꯥ ꯄꯥꯟꯗꯦ ꯈꯖꯤꯛ ꯂꯟꯅ ꯄꯥꯜꯂꯤꯕꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗꯦ ꯃꯤꯀꯨꯞꯇꯨꯗ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯁꯤꯠꯇꯕꯒꯤ ꯃꯃꯤ ꯇꯥꯏ ꯄꯨꯔꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯨꯃꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯨꯗꯥꯡ ꯐꯥꯔꯤꯕꯗꯨꯗꯤ ꯊꯥꯗꯣꯛꯇꯦ ꯁꯨꯃꯤ ꯁꯦ ꯏꯕꯥꯅꯤ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯍꯟꯁꯤꯀꯣ ꯇꯥꯕ꯭ꯔꯣꯏꯅ ꯍꯥꯏꯁꯦ ꯁꯨꯃꯤ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ ꯃꯔꯝꯗꯣ ꯑꯩ ꯇꯥꯒꯦ ꯌꯨꯝꯗ ꯑꯩꯕꯨ ꯊꯥꯖꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯅꯪꯅ ꯊꯥꯖꯕ ꯉꯝꯅꯕ ꯀꯔꯤ ꯇꯧꯒꯦ ꯏꯅꯦꯁꯨ ꯑꯩꯁꯨ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧꯔꯗꯧ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯌꯨꯁꯦ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯊꯥꯖꯗꯦ ꯊꯥꯖꯔꯒꯦ ꯂꯣꯏꯅ ꯊꯥꯖꯔꯒꯦꯕ ꯁꯨꯃꯤ ꯃꯄꯤꯅ ꯃꯃꯥꯏ ꯄꯨꯝꯕ ꯆꯣꯠꯂꯕꯅꯤ ꯄꯨꯔꯅꯗ ꯇꯇꯨ ꯌꯦꯡꯂꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕ ꯀꯅꯥ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯍꯥꯏꯕ ꯅꯛꯅꯕ ꯃꯔꯤꯗ ꯆꯪꯖꯐꯝ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯁꯣꯛꯄ ꯊꯃꯣꯏꯗꯨ ꯌꯦꯛꯅꯕ ꯆꯥꯃꯅ ꯃꯥꯕꯨ ꯃꯥꯡ ꯇꯥꯛꯂꯁꯅꯨ ꯍꯥꯏꯅ ꯁꯣꯛꯍꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯏ ꯏꯁꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯑꯐꯕꯅ ꯀꯔꯤ ꯐꯠꯇꯕꯅ ꯀꯔꯤ ꯑꯁꯦꯡꯕꯅ ꯀꯔꯤ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯁꯨꯃꯤꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯥ ꯍꯥꯞꯄꯤ ꯍꯧꯖꯤꯛꯇꯗ ꯈꯜꯂꯛꯏ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯕ ꯃꯃꯤꯔꯥ ꯃꯥꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯤꯕꯔꯥ ꯂꯝꯕꯣ ꯇꯥꯏ ꯑꯩ ꯇꯥꯔꯤ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯑꯁꯦꯡꯒꯤ ꯅꯥꯔꯕ ꯁꯨꯃꯤ ꯑꯁꯦꯡꯒꯤ ꯑꯩꯁꯦ ꯅꯥꯔꯕ꯭ꯔꯕ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯨꯝ ꯍꯜꯂꯒꯅꯦ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯪꯅ ꯍꯪꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯍꯥꯏꯒꯦ ꯁꯨꯃꯤ ꯃꯆꯤꯟꯕꯥꯜ ꯆꯤꯛꯁꯤꯜꯂꯒ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯏ ꯃꯃꯥꯏꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯇꯧꯗ ꯄꯨꯔꯅꯅ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯆꯠꯂꯁꯤ ꯍꯥꯏꯕ ꯄꯥꯛꯅ ꯌꯥꯗꯦ ꯃꯐꯝꯗꯨꯗ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩ ꯄ꯭ꯔꯃꯣꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯂꯥꯞꯇꯛ ꯂꯩꯔꯔꯦ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯁꯨ ꯉꯝꯗꯦ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯁꯨꯃꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯗꯣ ꯍꯥꯟꯅꯒꯨꯝ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ
ꯆꯦꯟꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯤ꯫ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕ ꯃꯔꯛꯇ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯋꯥꯅꯔꯦ, ꯇꯧꯐꯝ ꯈꯪꯅꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯗꯨꯝ ꯂꯩꯔꯝꯂꯒ ꯁꯨꯃꯤ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯟꯊꯔꯦ꯫ ꯖꯤꯕꯟꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯑꯅꯛꯄ ꯌꯨꯝꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯗ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯏ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ꯫ ꯁꯨꯃꯤꯕꯨ ꯑꯗꯨꯝꯅ ꯊꯅꯝꯂꯒ ꯄꯨꯔꯅ ꯄ꯭ꯔꯞ ꯆꯠꯂꯤ ꯒꯥꯔꯤ ꯂꯧꯕ꯫ ꯃꯐꯝꯗꯨ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯦ ꯈꯣꯡꯅ꯫ ꯋꯥꯟꯊꯔꯤꯕ ꯃꯥꯕꯨ ꯊꯥꯡꯂꯒ ꯄꯨꯕ ꯍꯥꯏꯁꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯟꯕꯗꯒꯤꯅꯤ꯫ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯃꯥꯁꯨ ꯋꯥꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯒꯥꯔꯤ ꯄꯨꯔꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯐꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯦ꯫ ꯄꯨꯔꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯗ꯭ꯔꯤꯞ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯀꯥꯞꯄꯤ꯫ "ꯏꯕꯨꯡꯉꯣ, ꯀꯩꯒꯤꯅꯣ ꯃꯥꯅ ꯋꯥꯟꯊꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ? ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯕꯣ?" "ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ, ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯌꯥꯝ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯈꯔ ꯁꯣꯟꯕꯗꯨꯒ ꯋꯥꯟꯊꯔꯛꯂꯤꯅꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯦꯟꯕꯗꯣ꯫ ꯑꯩꯒꯤꯗ ꯗ꯭ꯔꯤꯞ ꯕꯣꯇꯜ ꯑꯃ ꯍꯥꯞꯂꯛꯏꯁꯤ ꯌꯥꯝ ꯐꯔꯦ, ꯇꯥꯟ ꯆꯥꯔꯦ꯫ ꯑꯩꯗꯤ ꯍꯣꯔꯦꯟ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯆꯠꯇꯧꯔꯤ, ꯑꯗꯨꯗ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯀꯥꯞꯂꯝꯅꯕ ꯍꯥꯏꯗꯅ ꯍꯥꯞꯂꯛꯄꯅꯤ꯫ ꯌꯥꯝ ꯃꯇꯥꯡ ꯆꯥꯈ꯭ꯔꯦ." "ꯑꯁꯤ ꯀꯥꯞꯂꯒ ꯐꯔꯗ꯭ꯔꯣ?" "ꯃꯁꯥ ꯁꯣꯟꯊꯔꯤꯕꯁꯤ ꯈꯔ ꯐꯔꯅꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯁꯅꯨ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯥꯅ ꯊꯛꯄ ꯌꯥꯗꯧꯕ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯁꯦꯝꯁꯤ." "ꯀꯩ ꯁꯦꯝꯅꯤ? ꯆꯥꯒꯨꯝꯕ ꯌꯥꯕ꯭ꯔꯥ?" "ꯏꯁꯤꯡꯗ ꯊꯨꯝꯒ ꯆꯤꯅꯤꯒ ꯊꯤꯠꯂꯒ ꯁꯦꯝꯁꯤ, ꯅꯠꯇ꯭ꯔꯁꯨ ꯁꯪꯒꯣꯝꯒꯨꯝꯕ ꯂꯩꯔꯁꯨ ꯌꯥꯏ." ꯄꯨꯔꯅꯅ ꯇꯥꯛꯇꯨꯅ ꯁꯦꯝꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯁꯥꯗ ꯄꯛꯂꯤꯕ ꯎꯐꯨꯜꯁꯤꯡꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ꯫ ꯃꯈꯨꯠꯇꯤ ꯍꯥꯏꯐꯦꯠ ꯏꯁꯤꯡ ꯑꯐꯕꯅ ꯍꯥꯝꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯡ ꯌꯦꯡꯂꯛꯄꯗ ꯈꯣꯡꯎꯞ ꯑꯗꯨ ꯂꯩꯈꯣꯝ ꯉꯥꯛꯇ꯫ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯄꯛꯂꯤꯕꯁꯤꯡꯗꯣ ꯀꯦꯜꯍꯜꯂꯤ꯫ ꯈꯨꯔꯨꯔꯣꯝꯗ ꯆꯤꯛ ꯆꯤꯛ ꯂꯥꯎꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯗꯨꯗ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯇꯥꯈꯠꯇꯨꯅ ꯌꯦꯡꯏ꯫ ꯈꯔ ꯍꯨꯕꯥꯠꯇꯨꯅ ꯏ ꯊꯣꯛꯂꯝꯃꯤ꯫ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯁꯣꯛꯈꯤꯕꯅꯣ ꯃꯥ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯅꯥꯔꯛꯂꯀꯥꯟꯗ ꯈꯪꯂꯛꯄꯅꯤ꯫ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯁꯨꯃꯤ ꯄꯨꯡꯈꯥꯏꯃꯨꯛ ꯇꯨꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯑꯣꯔꯦꯜ ꯔꯤꯍꯥꯏꯗ꯭ꯔꯦꯁꯟ ꯁꯣꯂꯨꯁꯟ ꯌꯨꯝꯗ ꯁꯦꯝꯕꯗꯨ ꯑꯃꯨꯛ ꯄꯤꯊꯛꯏ꯫ ꯗ꯭ꯔꯤꯞ ꯀꯥꯞꯂꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯁꯥꯗꯣ꯫ ꯄꯨꯔꯅꯅ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯍꯥꯟꯅ ꯌꯥꯝꯅ ꯃꯦꯟꯃꯥꯟ ꯇꯥꯗꯕꯒꯤ ꯃꯇꯧ ꯎꯠꯄ ꯐꯤꯚꯝ ꯑꯗꯨꯗꯤ ꯈꯔ ꯐꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯈꯤꯇꯪ ꯌꯥꯏ, ꯑꯗꯨꯕꯨ ꯋꯥ ꯀꯌꯥ ꯉꯥꯡꯂꯛꯇꯦ꯫ ꯍꯪꯉꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯍꯣꯏ ꯍꯥꯏꯗꯅ ꯇꯦꯟꯇꯛ ꯄꯤꯔꯛꯄ ꯅꯠꯇꯅ꯫ ꯃꯁꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯄꯨꯔꯅ ꯌꯥꯔꯤꯃꯈꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯤꯔꯗꯨꯅ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯨꯃꯤ ꯅꯣꯛꯂꯛꯇ꯭ꯔꯦ꯫ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯕꯗꯨꯗ ꯄꯥꯈꯠꯄ ꯄꯣꯛꯂꯛꯏ꯫ ꯃꯁꯥꯗ ꯅꯥꯔꯦ ꯍꯥꯏꯕ ꯚꯥꯞ ꯂꯥꯛꯂꯗꯤ ꯑꯅꯥꯕꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯤ꯫ ꯐꯅ ꯀꯨꯏꯅ ꯄꯨꯔꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯃꯥꯅ ꯄꯨꯔꯛꯄꯁꯤꯡꯗꯣ ꯒꯥꯔꯤꯗ ꯃꯊꯪ ꯍꯥꯞꯀꯠꯂꯤ꯫ ꯁꯨꯃꯤꯅ ꯐꯣꯇꯣꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯨ, ꯃꯥ ꯌꯦꯡꯍꯧꯒꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯐꯣꯇꯣ ꯑꯃꯅꯤ ꯈꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯦ꯫ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯔꯥꯙꯥꯃꯥꯟꯕꯤꯅ ꯊꯤꯟꯗꯣꯔꯛꯏ꯫ "ꯏꯅꯦ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯈꯤꯇꯪ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ." "ꯌꯦꯡꯁꯤꯟꯒꯦ꯫ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯊꯣꯛꯄꯗꯤ ꯇꯧꯔꯛꯀꯗ꯭ꯔꯣ?" "ꯇꯧꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ꯫ ꯃꯥꯒꯤꯁꯤ ꯃꯁꯥ ꯃꯊꯟꯇ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯇꯥꯡꯁꯤ ꯌꯥꯝ ꯂꯨꯕ ꯃꯇꯥꯡꯅꯤ꯫ ꯅꯥꯔꯦ ꯈꯪꯂꯕꯗꯤ ꯋꯥꯈꯜ ꯁꯣꯟꯊꯈꯤꯗꯨꯅ ꯇꯧꯍꯩꯗꯕ ꯇꯧꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅꯅꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯒꯅꯨ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯆꯠꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯁꯨ ꯏꯅꯦꯒ ꯂꯣꯏꯅꯔꯒ ꯁꯦꯟꯅꯗꯨꯅ ꯆꯠꯄꯤꯌꯨ꯫ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯇꯨꯔꯦꯜꯒꯨꯝꯕꯩ ꯃꯅꯥꯛꯇ ꯆꯠꯄꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊꯟꯇ ꯂꯩꯍꯟꯒꯅꯨ꯫ ꯌꯥꯔꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤꯌꯨ." "ꯏꯁ, ꯕꯤꯁꯅꯨ, ꯃꯥꯕꯨ ꯃꯁꯥ ꯃꯊꯟꯇ
ꯑꯠꯃꯥꯘꯥꯠ ꯀ ꯇꯧꯔꯛꯇꯧꯔꯤꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ? ꯇꯧꯗꯅꯕ ꯁꯤꯟꯁꯤꯅꯦ ꯑꯩꯈꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯣꯏꯁꯤ꯫ ꯃꯥꯅ ꯃꯁꯥ ꯅꯥꯔꯦ ꯍꯥꯏꯕ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯛꯑꯗꯤ ꯂꯥꯌꯦꯡꯕꯁꯨ ꯂꯥꯏꯗꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯁꯤꯗꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯂꯒ ꯏꯔꯦꯟꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯩ ꯈꯛꯇꯅ ꯂꯣꯏꯅꯕ ꯅꯠꯇꯕ ꯏꯅꯦꯅꯁꯨ ꯅꯔꯁ ꯑꯃꯅꯁꯨ ꯑꯗꯨꯝ ꯃꯥꯒ ꯂꯣꯏꯅꯕ ꯌꯥꯔꯛꯂꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯏꯔꯦꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯐꯔꯛꯂꯗꯤ ꯐꯩꯗꯅ꯫ ꯐꯔꯛꯑꯅꯤ ꯐꯔꯛꯑꯅꯤ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯍꯞꯇꯥꯁꯤꯒꯤ ꯃꯔꯛꯇ ꯑꯍꯣꯡꯕ ꯂꯥꯛꯂꯗꯤ, ꯃꯥꯅ ꯑꯩ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯛꯂꯗꯤ ꯏꯅꯦ ꯄ꯭ꯔꯃꯣꯗ ꯄꯥꯎ ꯄꯤꯍꯜꯂꯨ꯫ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯇꯦꯂꯤꯐꯣꯟ ꯇꯧꯍꯜꯂꯛꯎꯀꯣ꯫ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯕꯅꯤ ꯃꯣꯏꯗ꯫ ꯍꯣꯏ ꯍꯣꯏ, ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯄꯨꯔꯅ ꯒꯥꯔꯤ ꯀꯥꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯋꯥ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ, ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯁꯤꯅꯆꯤꯡꯕ꯫ ꯑꯁꯥ ꯈꯤꯇꯪꯗꯤ ꯎꯏ, ꯍꯣꯠꯅꯔꯤꯕꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯌꯦꯡꯕ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯇꯅꯤ ꯃꯥꯅ ꯈꯟꯕꯁꯨ꯫ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯥꯅ ꯉꯁꯤ ꯇꯧꯈ꯭ꯔꯤꯗꯣ ꯑꯁꯨꯝ ꯈꯜꯂꯤ꯫ ꯏꯀꯥꯏꯕ ꯈꯤꯇꯪ ꯄꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯩ꯫ ꯁꯥꯎꯅꯤꯡꯕ ꯍꯥꯏꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ꯫ ꯁꯥꯎꯔꯕꯗꯤ ꯋꯥꯉꯥꯡꯁꯨ ꯐꯖꯗꯕ ꯉꯥꯛꯇ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯗ꯭ꯔꯕꯗꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯍꯧꯁꯥꯅꯤ꯫ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯁꯤꯅ ꯑꯩ ꯁꯥꯎꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯥ ꯂꯥꯟꯈꯤꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯌꯥꯎꯐꯝ ꯊꯣꯛꯄ ꯏꯃꯣꯁꯟꯁ ꯌꯥꯎꯕꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯠꯈꯤꯕꯅꯤ꯫ ꯅꯣ ꯋꯥꯟ ꯏꯁ ꯄꯔꯐꯦꯛ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯐꯥꯎꯕ ꯁꯣꯏꯗꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯇꯣꯟꯅ ꯍꯤꯡꯂꯤꯕ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗꯒꯤ ꯄꯔꯐꯦꯛꯁꯟ ꯍꯥꯏꯕꯗꯨ ꯐꯪꯕ ꯉꯝꯒꯅꯤ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯏꯁꯣꯔꯒꯤ ꯊꯛꯇ ꯀꯥꯗꯨꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯏꯁꯥꯅ ꯌꯥꯖꯕ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯌꯥꯝꯕ ꯃꯁꯤꯒꯤ ꯋꯥꯁꯤ ꯌꯥꯕ ꯉꯝꯗꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯁꯤ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤ, ꯌꯥꯖꯕ ꯉꯝꯅꯗꯦ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯔꯣꯏ, ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯝꯗꯧꯅꯤ ꯃꯥꯅ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯉꯥꯏꯔꯝꯃꯣꯏ꯫ ꯁꯤꯕꯨ ꯑꯩꯅ ꯂꯥꯟꯕ꯭ꯔꯣ? ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯉꯥꯡꯂꯛꯏ ꯃꯊꯟꯇ꯫ ꯑꯗꯨꯒ ꯊꯕꯛ ꯋꯥꯔꯨꯔꯗꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯍꯌꯦꯡ ꯆꯠꯁꯦ ꯍꯥꯏꯔꯛꯄ ꯀꯩꯗꯧꯏ? ꯈꯨꯗꯛꯇꯨꯗ ꯑꯩꯕꯨ ꯆꯠꯁꯦ ꯍꯥꯏꯗꯅ ꯄꯨꯔꯒ ꯑꯔꯦꯝꯕꯗ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯦꯅꯦ꯫ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇꯕ ꯑꯅꯝ ꯀꯟꯕ ꯇꯥꯍꯟꯕ꯫ ꯃꯥꯅ ꯋꯥꯕꯗꯨꯗꯤ ꯑꯩꯗꯤ ꯁꯥꯎꯔꯤꯉꯩꯗ ꯀꯩꯝ ꯎꯗꯦ꯫ ꯀꯣꯟꯅ ꯎꯔꯛꯑꯀꯥꯟꯁꯤꯗꯗꯤ ꯀꯩ ꯁꯥꯔꯦꯁꯦ? ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜꯗꯨꯅ ꯀꯗꯥꯏꯗ ꯀꯨꯝꯃꯨꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯅꯥꯕ ꯂꯥꯌꯦꯡꯉꯤꯔꯥ ꯂꯧꯕꯨꯛ ꯀꯨꯝꯃꯤꯔꯥ ꯈꯪꯗꯦꯕ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯇꯧꯕꯁꯦ꯫ ꯃꯊꯟꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯆꯥꯛꯈꯨꯝꯗ꯫ ꯆꯐꯨ ꯎꯌꯥꯟꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯃꯨꯛ ꯇꯣꯏꯅꯤ꯫ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗꯨꯗꯗꯤ ꯏꯔꯦꯟꯖꯅ ꯄꯨꯈꯝꯗ ꯂꯨꯛ ꯁꯦꯝꯃꯤ꯫ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡꯗꯨ ꯀꯨꯞꯁꯤꯜꯂꯝꯂꯒ ꯄꯨꯔꯅꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯔꯤꯗꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯒ ꯎꯔꯦ꯫ ꯄꯨꯔꯅ ꯇꯦꯕꯜꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯄꯨꯔꯅꯕꯨ ꯍꯧꯗꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯨ ꯎꯕꯗ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯇꯨꯝꯂꯤꯕ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯆꯤꯟꯗ ꯌꯥꯝ ꯇꯞꯅ ꯁꯣꯜꯂꯤ꯫ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯒ ꯇꯨꯝꯂꯕꯣꯏꯔꯦ ꯁꯝꯈꯥ ꯅꯪꯗꯦ? ꯋꯥꯔꯧꯕꯒꯤ ꯄꯔꯂꯣꯏꯅ ꯂꯝꯖꯥꯎ ꯈꯣꯟꯅ ꯃꯩꯋꯥꯏꯔꯛꯂꯕ ꯃꯤꯀꯨꯞꯇ ꯅꯪꯒ ꯑꯩꯒꯒꯤ ꯆꯤꯡꯃꯥꯏꯁꯤꯃ ꯁꯤꯟ ꯊꯨꯡꯅ ꯇꯥꯡꯒꯣꯏ ꯇꯥꯔꯁꯅꯨ꯫ ꯆꯤꯡꯅꯗ꯭ꯔꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯣꯟ ꯁꯣꯟꯅ ꯈꯣꯡꯊꯥꯡ ꯑꯃꯐꯥꯎ ꯊꯥꯡꯗ꯭ꯔꯤꯕ? ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯀꯅꯥꯒꯨꯝ ꯏꯃꯥꯡꯗ ꯅꯗꯣꯝ ꯂꯦꯞꯂꯤꯕ? ꯑꯁꯤꯒꯨꯝꯕ ꯅꯇꯧ ꯎꯔꯒ ꯑꯩꯅ ꯀꯔꯝ ꯃꯩꯔꯤꯂꯛꯇ ꯅꯪꯕꯨ ꯂꯩꯍꯧꯔꯣ ꯍꯥꯏꯅ ꯊꯅꯝꯒꯅꯤ? ꯃꯩꯔꯧ ꯏꯜꯂꯤꯕ ꯍꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ, ꯂꯦꯞꯂꯨ ꯌꯥꯔꯦ꯫ ꯆꯥꯛꯇꯨꯅ ꯃꯥꯡꯈꯤꯗꯧꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤ꯫ ꯆꯥꯛꯇꯨꯅ ꯃꯥꯡꯈꯤꯗꯧꯔꯦ ꯑꯩꯒꯤ ꯇꯥꯏꯕꯪꯁꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯄꯨꯔꯅꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯐꯤꯁꯇ ꯐꯣꯟ ꯂꯥꯛꯏ꯫ ꯄ꯭ꯔꯃꯣꯅ ꯄꯥꯎ ꯇꯝꯃꯨ ꯍꯥꯏꯗꯅ ꯇꯝꯂꯛꯄꯅꯤ꯫
ꯔꯥꯙꯥ ꯃꯥꯟꯕꯤꯅ ꯃꯥꯕꯨ ꯎꯅꯅꯤꯡꯉꯤ ꯍꯥꯏꯔꯛꯏ꯫